ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯇꯣꯟꯖꯥꯎ ꯀꯧꯕ ꯌꯥꯝꯅ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯃꯆꯥꯕꯨ ꯊꯥꯛꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟꯖꯥꯎꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯃꯥꯅ ꯑꯉꯝꯕ ꯁꯦꯜ ꯄꯨꯁꯤꯟꯗꯨꯅ ꯃꯃꯥꯗ ꯁꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯇꯣꯟꯖꯥꯎꯗꯨ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯃꯄꯥꯟꯁꯤ ꯂꯩꯔꯝꯃꯤꯁꯤꯕꯨ? ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯁꯥ ꯑꯃꯨꯛ ꯅꯥꯔꯛꯇꯅꯀꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯍꯩ, ꯅꯪꯅꯗꯤ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯁꯨ ꯍꯜꯂꯛꯇꯦꯗꯣ, ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯗꯧꯔꯤꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯅꯤ ꯅꯪꯅ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯀꯤꯗ꯭ꯔꯦ, ꯃꯤ ꯑꯣꯏꯅ ꯀꯤꯔꯦ꯫ ꯃꯤꯅ ꯐꯠꯇꯕꯁꯤꯗꯤ ꯀꯟꯕ ꯉꯝꯕ ꯅꯠꯇꯦꯀꯣ꯫ ꯃꯣꯏꯅꯕꯨ ꯐꯠꯂꯔꯣꯏ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯣꯏꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗꯒꯤ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯐꯥꯎꯕ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯊꯣꯛꯄꯗ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ꯫ ꯅꯪꯅꯒ ꯈꯔ ꯄꯪꯕꯅꯦ꯫ ꯏꯃꯥꯗꯤ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯏꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯁꯨ ꯅꯪꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯔꯒ ꯍꯦꯛꯇ ꯃꯇꯨꯡ ꯏꯟꯅꯈꯤꯅꯤꯗꯣ꯫ ꯑꯗꯨꯅ ꯋꯥꯏꯅꯤ ꯏꯃꯥꯁꯦ ꯅꯪꯒꯤ ꯈꯟꯕꯗ." "ꯌꯥꯔꯤꯁꯤ, ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯤꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯕ꯫ ꯑꯩ ꯄꯪꯉꯦꯅ ꯃꯣꯏꯅ ꯁꯥꯎꯅꯔꯛꯄꯁꯨ ꯄꯪꯌꯥ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ꯫ ꯃꯣꯏꯅ ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯃꯁꯤꯡꯁꯦ ꯁꯥꯐꯣꯡꯂꯒ ꯑꯉꯝ ꯑꯉꯝꯕ ꯁꯦꯠꯇꯠꯅꯗꯣꯏꯅꯤ." "ꯍꯥꯏ, ꯃꯗꯨ ꯌꯥꯗꯦꯅꯦ꯫ ꯅꯪꯅ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯏꯖꯠ ꯁꯣꯛꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯑꯣꯏꯅ ꯃꯤꯅ ꯄꯥꯎꯊꯣꯛꯄꯤꯗꯧꯔꯤꯕꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤꯅ ꯈꯔꯁꯨ ꯇꯣꯟꯅ ꯍꯤꯡꯕ ꯇꯥꯔꯦ꯫ ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯨꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ? ꯀꯩꯒꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯣꯏꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯃꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥꯅ ꯃꯈꯣꯏꯕꯨ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ꯫ ꯅꯪꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ꯫ ꯅꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯁꯤꯁꯨꯅꯦ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧ ꯌꯥꯝ ꯆꯥꯎꯕ ꯀꯌꯥꯅ ꯂꯧꯃꯤꯒꯤ ꯋꯥꯖꯃꯟ ꯈꯪꯗꯕ ꯅꯩꯍꯠꯄꯤꯔꯕ ꯄꯨꯟꯁꯤ ꯀꯌꯥ ꯎꯔꯨꯕꯗꯒꯤ ꯅꯄꯥꯅ ꯈꯨꯜꯁꯤꯒꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯥꯗ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯒꯤ ꯅꯄꯥꯕꯨ ꯃꯈꯣꯏꯅ ꯃꯤ ꯈꯔꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯊꯥ ꯑꯃ ꯁꯨꯞꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯅꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯊꯧꯗꯣꯛꯁꯦ ꯐꯖꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯗꯤ ꯍꯛꯊꯦꯡꯅ ꯍꯧꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ." ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯀꯣꯟꯕꯤꯗꯨꯅ ꯋꯥ ꯇꯞꯅ ꯇꯞꯅ ꯍꯥꯏꯕ ꯍꯧꯏ꯫ "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯦ, ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ꯫ ꯏꯃꯥꯅ ꯋꯥꯅ ꯂꯩꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯄꯥꯜ ꯊꯣꯛꯅ ꯀꯞꯄ ꯋꯥꯕ ꯎꯠꯊꯣꯛꯄ ꯍꯩꯇꯕꯒꯤ ꯇꯧꯕꯅꯤ꯫ ꯏꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯦ꯫ ꯑꯩ ꯂꯩꯅ ꯏꯃꯥꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯄꯦꯟꯂꯦ꯫ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯅ ꯇꯥꯛꯂꯤ ꯏꯆꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯄꯪꯅ ꯎꯖꯔꯁꯨ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯣꯏ꯫ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯅꯪ ꯑꯃ ꯂꯩꯔꯝꯕꯒꯤ ꯏꯃꯥꯅ ꯑꯁꯤ ꯌꯧꯅ ꯍꯤꯡꯕ ꯉꯝꯕꯅꯤ꯫ ꯏꯆꯥꯅ ꯏꯃꯥꯒꯤꯗꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯄꯥꯅ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯒ ꯂꯩꯔꯛꯄꯅꯤ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏ." "ꯍꯣꯏꯁꯤ ꯌꯥꯔꯦ ꯏꯃꯥ, ꯆꯪꯉꯁꯤ꯫ ꯁꯨꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕꯁꯤꯅ ꯁꯨꯝ ꯐꯨꯖꯤꯜꯂꯛꯂꯒ
ลูกꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯑꯣꯏꯅ ꯃꯈꯥ ꯁꯥꯔꯨꯁꯤꯕ ꯍꯣꯏ ꯍꯣꯏ ꯆꯪꯂꯁꯤ ꯏꯁꯥ ꯆꯥꯛ ꯂꯝꯂꯝꯂꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯅꯕ ꯏꯃꯥꯗꯤ ꯋꯥꯔꯤꯗ ꯄꯨꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯃꯌꯥꯏ ꯀꯥꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯦ ꯏꯃꯥꯁꯨ ꯁꯣꯟꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯎꯅꯤꯡꯉꯤ ꯏꯁꯨꯒꯥꯏꯗꯣ ꯄꯥꯝꯅꯤꯡꯉꯤꯅꯦ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯏꯃꯧꯒꯤ ꯁꯦꯕꯥꯁꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯐꯩꯀꯣ ꯇꯣꯟꯖꯥꯎ ꯏꯀꯥꯏꯅ ꯈꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯃ ꯍꯩ ꯏꯀꯥꯏꯒꯅꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯇꯪ ꯇꯥꯅ ꯈꯪꯂꯕꯗꯤ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯃꯥ ꯍꯤꯡꯂꯤꯈꯩꯗꯤ ꯐꯩꯗꯣ ꯏꯃꯥꯅ ꯂꯩꯇ꯭ꯔꯒ ꯅꯪꯕꯨ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯕꯤꯗꯧꯕ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯃꯃꯤꯡ ꯂꯩꯐꯝ ꯍꯥꯏꯌꯨ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯅꯤ ꯇꯣꯟꯖꯥꯎ ꯃꯀꯣꯛ ꯍꯣꯠꯂꯒ ꯈꯨꯝꯃꯤ ꯀꯥꯏꯗꯒꯤ ꯈꯪꯅꯕ ꯅꯨꯄꯤꯅꯣꯗ ꯏꯃꯥ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯅꯣ ꯏꯍꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒ ꯅꯪꯅ ꯈꯜꯂꯤꯕꯗꯨꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯍꯦꯛ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯖꯗꯧꯔꯤꯅꯣ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯑꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯏꯃꯥꯅ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯗ ꯅꯆꯥꯅ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯏꯃꯥꯅ ꯏꯆꯥꯒꯤ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯗꯨꯗꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯦ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯀꯦ ꯊꯕꯛꯁꯨ ꯌꯥꯝꯃꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯇꯨ ꯐꯅ ꯉꯜꯂꯤ ꯃꯦꯝꯆꯥꯅ ꯍꯧꯒꯠꯂꯤꯕꯗꯣ ꯇꯣꯟꯖꯥꯎꯗꯤ ꯉꯔꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯂꯨꯕꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯇꯣꯟꯖꯥꯎꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯒꯨꯝꯁꯤꯔ ꯈꯪꯗꯦ ꯏꯁꯥꯁꯤꯁꯨ ꯏꯊꯤꯟ ꯊꯤꯟꯗꯣꯛꯄꯗꯧꯅ ꯇꯧꯏ ꯆꯦꯡ ꯁꯨꯔꯝꯕꯤ ꯃꯃꯥꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯈꯨꯝꯃꯤ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯠꯂꯨꯔꯅꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯟꯁꯥꯡꯕꯨꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯔꯒꯦ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ ꯌꯥꯔꯦꯗ ꯏꯃꯥꯅ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯆꯥꯔꯒ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯐꯤꯒꯤꯗ ꯁꯨꯔꯨꯈꯤꯒꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯏꯍꯦ ꯏꯃꯥꯅ ꯑꯗꯨꯝ ꯁꯨꯔꯁꯨ ꯌꯥꯕꯗꯨꯀꯣ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯣꯟꯖꯥꯎꯁꯨ ꯃꯃꯥꯅ ꯊꯥꯔꯤꯕ ꯐꯥꯟꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯏꯃꯥ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅꯣ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩ ꯐꯤꯗꯣ ꯀꯪꯍꯧꯅꯕ ꯑꯩ ꯑꯗꯨꯝ ꯁꯠ ꯁꯨꯗꯣꯛꯂꯨꯔꯒꯦ ꯏꯃꯥꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯑꯇꯩꯁꯨ ꯑꯃꯨꯛ ꯇꯧ ꯋꯥꯅꯕꯅꯤ ꯌꯥꯔꯦꯁꯦ ꯏꯃꯥ ꯀꯩꯁꯨ ꯋꯥꯗꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯝꯗꯧꯕꯅꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯄꯥꯝꯕ ꯑꯃ ꯁꯤꯟꯕꯗ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯅꯪꯕꯨ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯏꯃꯥꯅ ꯐꯗꯧꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯑꯗꯣ ꯑꯊꯨꯕꯗ ꯁꯤꯟꯕꯗꯤ ꯇꯧꯒꯨꯝꯁꯦ ꯌꯨꯝ ꯀꯩꯁꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯏꯪꯅ ꯇꯞꯅ ꯍꯣꯡꯅꯕ ꯍꯣꯏꯅꯦ ꯏꯃꯥ ꯈꯪꯉꯤꯅꯤ ꯍꯧꯖꯤꯛꯃꯛ ꯍꯣꯡꯗ꯭ꯔꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯣꯡꯕ ꯀꯥꯏꯗꯦꯅꯤ ꯅꯨꯄꯤ ꯊꯤꯕꯗ ꯃꯇꯝꯁꯨ ꯌꯥꯝꯅ ꯆꯪꯈ꯭ꯔꯗꯧꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗ ꯏꯃꯥꯅ ꯑꯊꯨꯕꯒꯤ ꯄꯥꯝꯕꯗꯨꯗ ꯍꯥꯟꯅ ꯋꯥꯃꯥꯡ ꯌꯥꯜꯍꯧꯕꯅꯤ ꯃꯦꯝꯆꯥꯁꯨ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯗ ꯇꯥꯏꯍꯤ ꯏꯆꯥꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯪꯈꯣꯜꯗꯒꯤ ꯐꯗꯤꯒꯣꯝꯗꯣ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯂꯛꯎ ꯏꯃꯥ ꯀꯥꯎꯗꯅ ꯍꯦꯛꯍꯧꯗ꯭ꯔꯦ ꯏꯟꯁꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯁꯤꯡꯖꯨ ꯃꯌꯥꯜꯁꯤ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯒꯦ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯏ ꯏꯃꯥ ꯇꯣꯟꯖꯥꯎꯁꯤ ꯏꯁꯩ ꯉꯪꯗꯅ ꯏꯪꯈꯣꯜ ꯇꯝꯅ ꯊꯣꯛꯂꯛꯄꯅꯤ ꯀꯣꯟꯊꯣꯡꯗꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ ꯆꯪꯂꯛꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯗ ꯃꯤꯅ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯁꯅꯥꯇꯣꯝꯕꯤꯅꯤ ꯃꯆꯤꯟꯅ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯤ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯥꯛꯄꯗꯨꯗ ꯇꯣꯟꯖꯥꯎꯅ ꯇꯞꯅ ꯁꯣꯟꯅꯤ ꯃꯁꯤꯒꯤ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯤ ꯄꯥꯅꯕ ꯉꯝꯗꯕꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅ ꯂꯥꯛꯏꯁꯤꯅ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯅꯕ ꯃꯇꯝꯒ ꯂꯩꯇ꯭ꯔꯖꯥꯠꯂ ꯃꯁꯤꯕ ꯃꯥꯅ ꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯏ ꯍꯩ ꯇꯣꯟꯖꯥꯎ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯅꯃꯥ ꯂꯩꯈꯤꯗꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯕ ꯏꯃꯥꯗꯣ ꯆꯥꯛ ꯀꯟꯅ ꯊꯣꯡꯍꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯨ ꯍꯩꯔꯦꯗ ꯏꯌꯥꯗꯤ ꯀꯅꯥꯅꯕꯨ ꯇꯝꯕꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯒꯁꯤ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯗ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯍꯥ ꯅꯃꯥꯗ ꯍꯥꯏꯗꯧ ꯋꯥꯅꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯤꯌꯦ ꯆꯠꯂꯨ
ꯁꯠ ꯀꯧꯊꯣꯔꯛꯑꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯣꯔꯥ ꯑꯃꯗꯨꯝ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣ ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯐꯝꯂꯒ ꯄꯣꯊꯥꯒꯦ ꯇꯣꯟꯖꯥꯎꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯟꯕꯒꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯛꯂꯦ ꯐꯗꯤꯒꯣꯝ ꯍꯦꯛꯄ ꯊꯣꯛꯈꯤꯕ ꯃꯆꯥꯅ ꯍꯦꯛꯇꯕꯤ ꯆꯪꯂꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ ꯍꯩꯃ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯪꯉꯛꯏꯁꯦ ꯅꯪꯕꯨ ꯐꯗꯤꯒꯣꯝ ꯍꯦꯛꯄ ꯊꯣꯛꯈꯤꯕꯗꯥꯏ ꯀꯗꯥꯏ ꯂꯩꯍꯧꯔꯤꯕ ꯐꯗꯤꯒꯣꯝꯅ ꯐꯗꯤꯒꯣꯝ ꯂꯥꯏꯔꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯤꯗꯣ ꯂꯥꯛꯂꯒ ꯂꯩꯍꯧꯕꯅꯤ ꯃꯤꯅ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯏꯍꯦ ꯑꯗꯨꯕꯨ ꯁꯥꯎꯗ꯭ꯔꯕꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯂꯩꯍꯧꯕꯅꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥ ꯑꯔꯨꯕ ꯍꯥꯏꯅꯤ ꯀꯥꯏ ꯃꯁꯛꯁꯦ ꯅꯨꯡꯁꯤꯐꯝ ꯑꯃ ꯈꯪꯗꯦ ꯑꯩꯗꯤ ꯃꯤ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯂꯤꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯉꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯔ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨꯀꯣ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯅꯤ ꯍꯥꯏꯔꯤ ꯋꯥꯗꯨꯁꯨ ꯀꯩꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯈꯪꯉꯤ ꯑꯩ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯀꯥꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨ ꯏꯃꯥꯁꯨ ꯂꯥꯛꯂꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝꯅ ꯁꯨꯃꯥꯡꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯈꯠꯂꯛꯂꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥ ꯅꯪꯕꯨꯅꯦ ꯏꯅꯝꯃ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯈꯜꯂꯒ ꯏꯅꯝꯃꯅ ꯀꯅꯥꯅ ꯇꯦꯛ ꯈꯟꯕꯒꯤ ꯍꯥꯏꯔꯕꯅꯤ ꯃꯇꯥꯡꯁꯨ ꯌꯥꯝ ꯆꯥꯔꯤ ꯀꯥꯟꯅꯕꯁꯤ ꯅꯪꯉꯣꯟꯗ ꯂꯧꯍꯟꯅꯤꯡꯉꯤꯗꯣ 이ꯅꯝꯃꯅ ꯅꯪꯅ ꯀꯨꯏꯅꯗꯒꯤ ꯋꯥꯖꯔꯛꯄ ꯃꯌꯥꯝꯗꯣ 이ꯅꯝꯃꯅ ꯂꯣꯏꯅ ꯎꯏ ꯑꯗꯨꯅ ꯅꯪꯁꯦ ꯑꯋꯥꯕ ꯐꯍꯜꯂꯒꯦ ꯍꯥꯏꯗꯅ 이ꯅꯝꯃꯅ ꯋꯥꯁꯦ ꯑꯇꯩ ꯀꯅꯥꯗ ꯍꯥꯏꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯇꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ 이ꯅꯝꯃꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯑꯩ ꯃꯣꯔꯥꯝꯗ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯏꯪꯅ ꯁꯥꯔꯁꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩꯅꯦ ꯑꯩꯁꯨꯅꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯅꯪ ꯊꯣꯛꯂꯛꯄꯗ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ 이ꯅꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯆꯥꯁꯨ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯗꯅ ꯃꯣꯔꯥ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ 이ꯅꯝꯃ ꯁꯦ ꯁꯤꯗ ꯐꯝꯕꯤꯌꯨ ꯏꯁꯤꯡ ꯍꯥꯏꯗꯨꯁꯨ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯛꯈꯤꯒꯦ ꯄꯦꯟꯅ ꯃꯣꯔꯥꯗꯨꯁꯨ ꯄꯤꯔꯛꯎ ꯐꯝꯂꯒ ꯑꯗꯨꯝ ꯊꯛꯇꯣꯛꯀꯦ ꯃꯣꯔꯥꯗꯣ ꯂꯧꯔꯒ ꯐꯝꯂꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯤꯕ ꯏꯁꯤꯡꯗꯣ ꯄꯦꯟꯈꯩ ꯊꯛꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯁꯤ ꯃꯉꯥꯏꯗꯅ ꯄꯦꯜꯂꯦ 이ꯁꯤꯡꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯃꯦꯝꯆꯥ 이ꯕꯦꯝꯃ 이ꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯃꯧ ꯑꯐꯕ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯂꯧꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯧꯔꯤꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯩꯅ ꯂꯧꯈꯤꯗꯧ ꯁꯔꯨꯛ ꯅꯆꯥꯅꯨꯄꯥꯅ ꯂꯧꯍꯜꯂꯒ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯅꯪꯕꯨ 이ꯅꯝꯃꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯕꯗꯨꯕꯣ ꯅꯠꯇꯦꯗ 이ꯅꯝꯃ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ 이ꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ 이ꯅꯝꯃꯅ ꯇꯥꯛꯄꯤꯔꯤ ꯋꯥꯁꯦ ꯌꯥꯝꯅꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯩ ꯃꯒꯨꯟ ꯂꯤꯒꯨꯜ ꯈꯪꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯦꯡꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯜꯂꯤ ꯃꯤꯅ ꯍꯌꯦꯡꯋꯥꯏ ꯏꯊꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯛꯀꯅꯤ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦꯗ 이ꯅꯝꯃ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯅ ꯂꯧꯕꯅ ꯐꯩꯗ ꯍꯩꯃ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯅꯪꯕꯨ ꯄꯪꯉꯤꯔꯣ ꯁꯤꯡꯉꯤꯔꯣ ꯃꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯃꯧ ꯊꯤꯅꯕꯗ ꯐꯪꯗꯗꯅ ꯇꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ 이ꯅꯝꯃ ꯃꯤ ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯄꯥꯝꯗꯦ ꯍꯌꯦꯡꯋꯥꯏ ꯊꯥꯛ ꯃꯥꯟꯅꯗꯕꯒꯤ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯟꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯅ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯀꯌꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯈꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤ ꯃꯃꯧ ꯈꯠꯅꯩ ꯍꯥꯏꯕ ꯋꯥꯊꯣꯛꯇꯣ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯩꯅꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯃꯤꯗ ꯋꯥꯁꯦ ꯑꯃꯠꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯃꯤꯗ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯗꯧ ꯋꯥꯅꯤ ꯅꯪ ꯁꯤꯅꯤ ꯄꯪ ꯍꯦꯛ ꯄꯪꯂꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯤ 이ꯅꯝꯃ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯃꯤ ꯑꯣꯏꯔꯕꯗꯤ 이ꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯆꯜꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ 이ꯅꯝꯃꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯁꯦ ꯅꯆꯜꯅ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯤ ꯃꯇꯨꯡꯗ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ 이ꯅꯝꯃꯒꯤ ꯋꯥꯗꯣ ꯁꯣꯏꯗꯅ ꯌꯥꯖꯒꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯉꯥꯛꯄꯤꯌꯨ ꯍꯦꯔꯥ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯅꯪꯅ ꯋꯥ ꯀꯟꯊꯣꯛꯄꯁꯨ ꯁꯥꯔꯗꯅ ꯐꯠꯇꯕꯒꯤ ꯋꯥꯗꯤ ꯂꯥꯏꯔꯒꯦꯔꯥ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯐꯠꯂꯣꯏꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯑꯝꯇ ꯐꯠꯇꯕꯅꯤ ꯃꯁꯥꯒꯤ ꯃꯄꯣꯛꯀꯤ ꯇꯝꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯅꯄꯨꯟꯁꯤꯗꯣ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯔꯗꯤ ꯅꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤ ꯀꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯃꯊꯟꯇꯁꯨ ꯈꯟꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣꯅꯦ
ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯊꯣꯛꯄ ꯃꯇꯣꯝ ꯇꯧꯕꯁꯤꯕꯣ ꯈꯔ ꯐꯅꯁꯨ ꯈꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯁꯤꯃꯛꯅꯗꯤ ꯃꯥꯕꯨ ꯃꯤꯅ ꯐꯖ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯤꯕꯁꯤ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯝ ꯇꯧꯔꯨꯈꯤꯒꯦ ꯃꯥꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯏꯁꯥ ꯁꯥꯛꯂꯝꯃꯕꯅꯤ ꯁꯣꯝ ꯀꯥꯗꯅ ꯇꯣꯟꯖꯥꯎꯗꯨ ꯍꯤꯞꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯄꯣꯔꯛ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯈꯪꯗꯕꯤꯁꯦ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯏꯁꯣꯏ ꯁꯣꯏꯔꯦ ꯃꯤꯅ ꯆꯥꯔꯝꯗꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯃꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯅꯕꯒꯤ ꯏꯃꯥꯁꯤꯁꯨ ꯀꯣꯛ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯤꯁꯦ ꯀꯣꯠꯊꯗꯅ ꯁꯥꯟꯅꯔꯒ ꯂꯩ ꯑꯐꯕ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯧꯔꯤ ꯃꯥꯒꯤ ꯀꯥꯟꯅꯗꯧꯕ ꯌꯦꯡꯂꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯞꯁꯤꯟꯗꯅ ꯅꯤꯡꯈꯤꯗ꯭ꯔꯗꯥꯏꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯧꯔꯤꯕ ꯅꯨꯄꯥꯁꯤ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯅꯨꯄꯤ ꯑꯇꯩ ꯂꯩꯖꯗꯧꯗꯧꯅ ꯁꯤꯕꯨ ꯅꯨꯄꯤꯅꯦ ꯂꯧꯏꯅꯦ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯂꯧꯗ꯭ꯔꯁꯨ ꯇꯣꯛꯀꯅꯤ ꯌꯨꯝꯕꯨ ꯄꯥꯜꯂꯁꯨ ꯌꯥꯏ ꯄꯥꯟꯗꯁꯨ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯂꯧꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯃꯥꯒꯨꯝꯕꯤ ꯂꯧꯔꯒ ꯏꯃꯨꯡ ꯁꯥꯟꯇꯤ ꯐꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤꯁꯦ ꯆꯨꯛ ꯁꯥꯔꯒ ꯂꯩꯔꯁꯨ ꯂꯩꯖꯈ꯭ꯔꯒꯦ ꯀꯅꯥꯕꯨꯅꯣ ꯆꯨꯛ ꯁꯥꯔꯤꯁꯤꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤꯁꯤꯅ ꯀꯅꯥꯒꯤ ꯃꯦꯝꯆꯥꯅ ꯊꯣꯡꯖꯤꯜ ꯃꯄꯥꯎꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯃꯥ ꯑꯇꯩ ꯅꯠꯇꯦꯗ ꯏꯅꯦ ꯁꯅꯥꯇꯣꯝꯕꯤꯒꯨꯝꯕ ꯅꯨꯄꯤ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯨꯛ ꯁꯥꯔꯒ ꯂꯩꯔꯁꯨ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤꯗ ꯃꯣꯏꯒꯨꯝꯕꯤꯁꯤ ꯂꯧꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯃꯦꯝꯆꯥ ꯅꯣꯛꯂꯒ ꯏꯆꯥꯒꯤ ꯋꯥꯁꯤꯁꯨ ꯐꯅꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯧꯒꯠꯂꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯗꯣꯔꯩꯗꯨ ꯃꯃꯥꯅ ꯀꯟꯅ ꯆꯩꯔꯤ ꯅꯪ ꯑꯃꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯡꯂꯨꯔꯒꯅ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤꯗꯣ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯖꯗꯦ ꯅꯨꯄꯥꯗꯧꯅ ꯀꯥꯎꯔꯒ ꯊꯤꯜꯂꯒꯦ ꯍꯩꯗꯅ ꯂꯩꯔꯕꯅꯤꯅ ꯃꯤꯅꯁꯨ ꯐꯖ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ ꯈꯗꯥꯡꯗꯣ ꯀꯞ ꯀꯞ ꯂꯥꯎꯔꯒ ꯀꯣꯡꯒꯣꯜ ꯀꯥꯔꯝꯕꯅꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒꯗ ꯇꯧꯔꯒ ꯂꯩ ꯃꯤꯈꯣꯏ ꯃꯃꯥꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯍꯩ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯐꯅꯕ ꯉꯥꯡꯂꯤꯕꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯩꯁꯨ ꯌꯥꯔꯣꯏꯅꯦ ꯈꯔ ꯂꯩꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯔꯛꯂꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ ꯅꯅꯦꯝ ꯅꯀꯨꯅ ꯆꯩꯕꯗ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯨ ꯅꯨꯄꯥꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯃꯅꯦ ꯃꯀꯨꯅꯕꯨ ꯌꯥꯗ꯭ꯔꯕ ꯂꯣꯏꯔꯦ ꯌꯨꯝꯒꯤ ꯑꯍꯜ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯈꯥꯗ ꯂꯩꯗꯣꯏꯅꯤ ꯅꯪꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯁꯨꯞꯅꯇꯪꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯔꯨꯗꯧꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯃꯄꯥ ꯃꯃꯥꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯪꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯐꯅ ꯍꯥꯏꯔꯁꯨ ꯃꯤꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯊꯨꯕꯗ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯅꯕ ꯇꯧ ꯃꯗꯨꯅ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤꯀꯣ ꯅꯪ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯅꯨ ꯏꯃꯥꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯅꯕ ꯇꯧꯀꯣ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯥꯝ ꯅꯣꯟꯖꯔꯒ ꯂꯩꯗꯧ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯅ ꯏꯄꯥꯝꯗ ꯍꯦꯛꯇ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯍꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯐꯩꯀꯣ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯌꯥꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯆꯩ ꯄꯥꯏꯔꯒ ꯐꯨ ꯆꯩꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯑꯩꯅ ꯐꯨꯔꯣꯏꯗꯕ ꯅꯠꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯐꯨꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥꯗꯤꯅꯦ ꯋꯥꯈꯜꯗꯣ ꯑꯐ ꯅꯨꯡꯉꯥꯏ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯆꯩꯗꯣꯏꯒ ꯉꯥꯡꯗꯣꯏꯒꯗ ꯇꯧꯔꯒ ꯂꯩꯌꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯈꯔꯒ ꯄꯨꯜꯂꯕꯅꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯨꯡꯁꯤꯗ ꯂꯥꯟ ꯁꯥꯒꯠꯇꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯧꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯊꯣꯛ ꯆꯦꯟꯊꯣꯛꯈꯤꯕ ꯁꯣꯏꯔꯣꯏ ꯀꯗꯥꯏꯗ ꯆꯦꯟꯗꯧꯔꯤꯕ ꯍꯥ ꯅꯪꯕꯨ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯣ ꯆꯦꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ ꯑꯣꯏꯔꯣꯏꯗ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯣꯏꯗꯧꯕ ꯃꯤꯅ ꯇꯥꯕꯗ ꯌꯥꯗꯧ ꯋꯥ ꯈꯔꯁꯨ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗꯧꯕ ꯃꯤꯅ ꯌꯥꯅꯗꯧ ꯋꯥ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯆꯩꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯁꯥꯎꯗꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗ ꯑꯗꯨ ꯌꯧꯅ ꯁꯥꯎꯕ ꯉꯝꯂꯕꯗꯨꯅꯗꯤ ꯀꯝꯗꯧꯅꯤ ꯅꯌꯨꯝꯒ ꯄꯥꯜꯂꯕꯗꯤ ꯅꯅꯦꯝꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯩꯕꯒꯤꯁꯨ ꯅꯪ ꯅꯁꯝ ꯐꯣꯏꯅꯕ ꯉꯝꯗꯧꯔꯤꯅꯦ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ ꯃꯤꯅ ꯁꯨꯝ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯒ ꯑꯩꯅ ꯃꯣꯡ ꯍꯥꯟꯗꯕꯤ ꯂꯩꯔꯒ ꯇꯥꯗꯧ ꯅꯠꯇꯦ ꯏꯅꯦꯝ ꯑꯣꯏꯔꯁꯨ ꯃꯇꯥꯡꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯈꯠꯅꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯕꯦꯝꯃ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯅꯪꯅ ꯃꯈꯨꯝꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯇ꯭ꯔꯗꯤ ꯀꯔꯣꯝꯗ ꯊꯣꯛꯑꯣ ꯍꯥꯏꯕꯅꯣ ꯏꯃꯥꯁꯨ ꯉꯥꯎꯈꯠꯂꯛꯑꯅꯨ ꯑꯝꯇ ꯑꯩꯅꯦ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯖꯔꯨꯁꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯕꯗꯣ ꯃꯈꯥ ꯆꯠꯊꯔꯣ ꯋꯥꯔꯝꯃꯅꯤ ꯃꯃꯥꯗꯨꯁꯨ
Makha tana wa haiba tanbagi imungda sangkre. Kundoreisu mama hek sangkibaga ngangba haurakle. Imanin taurisina aina ngangta pothagi tawbasida yetradi yetningai matam leitrabra khangdeba. Aidi khaluraga mihulsa sokado. Miwa ngangbi mayamduna soidana natta oidaba mayam ama tamsilakbagi oiramgani. Aingoda ngasi ngangli mayamsi. Aina ngasi sauraktana miwa ngangba yam pamba mi makhaido masam loi phoiruniko. Nongmanini sawsankre Kundoreisu ngasisu mamaga khatnari. Nangda sigiga sigakro asok yam ikaibu khangdaba masa. Nangna karigino haibanida migi nupa dum phururibado. Mina nangwanda kari haibagino haibani. Nangna dong thina phururibado. Nangsi isani kain haijaningjenya anga marai ma khangda khai migi masatu da phururibanina phajare. Mina ngangna hori mayamdo phajahore. Miusitabaini nupina na kaidong ngamdino kaina hairibani. Aduday aisu mihul ka da pisinmani. Nupani kaina mida wangangbadana yam usitoidana nganglabadi adum phubatabani. Adubu haibanida mido pudrasu phajana haiba kaidauge haibanida. Mina loi haurene imaise thangdoklaga satpa ngamloidawriye. Ai nangna asuk yamna lamhen tuhendi oiribasi karigino haibanida. Aina siguma mayamse thoklaktanaba kayarakno haibado nangdania kadaidano uma laikro. Ai nangga laiminabada sopa ikaiba natana atai kari ima phangdre. Nangbu isa oina phangjarubagi mahairo nangna ngasi ifamda piriba khudolse ha migi masana wakhal tana thabak tawi. Nangna miwa thawa tadauba thabakta asuk yamna bangsil tharibasi karigino. Nang sinupini haiba kaurabro ha migidi nupane kaisu kaidige nangdi nupine mina ngangnauba mayamdo nang kaisu taraktrabro. Mina ngangsai baisu namaido ikaiba amatasu khangde. Nangni ikaiba khanglakpa numituda imagi aroiba oigeko sum phagadra haiduna khalubani. Nang khajik dagi sum henjele ini ha. Mamana ngasaidagi nganglibadu kaisu khandakai magi thokpa makhumi. Ho phare kaidauragido loikhadi loikre. Ado aina kaidau haibano sum hanjin haridubu imabu wadabro. Mathau leitabi mayam punsilaga miwa ngangnabado imana lauribanine. Moidine migi mungthugairaga harausaba kangbuduni. Mire moigi wadu lauraga imana yumda halakpaga aingonde hekta tainaidubu kaigino haibanida. Aisia imagi nasa natabra haibanida. Aingondagi mini hena lubra. Aigi wa tagide haidraga migi wa laurido kai wakhalno haibanida. Hey nang adwaida lephauro. Aina phajana hairingaida nang tumi leibani hena phani. Aina hairi ngangni mayamse nangna karisu lausinbi haiba ai khangi. Ngasidagi nangsu nangi thokpa aisu aigi thokpa lainarasi. Aina wakhalsi puba ngamdre. Yumsida leige hairagana aina haiba yadaw. Punna laiminaba pamde hairagana nangna thokpa tauraga kadaidana lairuso. Phare kaino imana haiba khuding aina loina yani kaina khalira. Miwa khara tauraga yumda halaklaga wathi warem tauraga aingonda dum khanaba hobado aisu tabda wari. Aduna aisu ngasidagi aina thokpa tauraga laikhrani. Imana lehanindraga aina suru nairaga laisinbidauba nate. Ngasi haiba numisidagi aigi ima leitrena khalabani. Imasu ai leitrena khal. Asi hairamlaga Kundoreisu thongal tamna thoklakle. Masana kaisu nasungdana satkribadu ubada mama oibi madi jakpana loire. Asigi angangsibu karamai ngangnadoino aibo. Khara phagadraina hairuraga mani heni henjillaga satkrine tawrise. Aisunya kadaidagi wakhalno khangdeba. Sinsisu onthokna yaukre tawrise. Kari khalaga hairurino khangjeba. Somda Kundoreisu lambi satna masil lepte sauna mama bu sairi. Mina pangangda nganglaga aingonde ekta tainaba. Nupaduna aingonda hairi mayamdudi mana kai khangdana. Imanina pura inchabi. Mina mangonda ngangma saiba tawri mayamsidi kem khandeba. Aina chinkhumuridi loire. Aisia mana hatida khaklisi. Mamit mana songthokpa makai ngarak mina ngala amdaigi masong phandokpudu mangaireba. Aina khaluraga yam sauningida tawrisi. Kanai mayumdano aina hujik lairudoisibo. Yumdaisu sauribani haidana mukhairaga thoklakpani. Haujik mambasu mamsilag. As kamain tawdoino aibo. Asi khanna uzau ama hauribadugi manakta sanglaga tumin tasinduna phamlammi. Kundoreina dum phamlingaida uzaudugi nakaldagi nupa amna wa ngamudu taraklammi. Aina pamba nupisu amta leiba nate. Khoi masina aigini kaina nupi hainaba sattoise. Hayengwai aiga wakhal sanadaba nupi oiramlabadi imungsu tumda mangba izasu loidurine. Asidi hendoktana minasu phajanu ngainamta hainadau nate. Imadadi imagi pamba ma thironasu haidoknugumto. As hayengiko imana nupi hainaba satni hayobado. Aidi madhaw to asakreda tawrise. Aibu imada phajana hayobana phaduisa. Yum pandrasu imana tungairoi paluragana amuk karam thokpa aina
ꯋꯥꯈꯜꯒ ꯈꯟꯐꯝ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯜꯂꯨꯔꯒ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯏ ꯌꯨꯝꯗ ꯍꯟꯗꯕꯤ ꯁꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯂꯩꯔꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯍꯥꯏꯅꯕ ꯁꯣꯏꯗꯅ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯜꯂꯤꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨ ꯋꯥꯈꯜꯁꯤ ꯆꯃꯝꯅꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯨꯟꯗꯣꯔꯩꯁꯨ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯤ ꯇꯥꯗꯕꯨ ꯅꯆꯜ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕ ꯇꯣꯟꯖꯥꯎꯗꯨ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯅꯥꯅꯣ ꯑꯃ ꯃꯊꯦꯡꯁꯤꯗ ꯍꯦꯂꯣꯏ ꯀꯥꯏꯗ ꯑꯣꯏꯔꯤꯖꯥꯠ ꯑꯃꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯤꯁꯤ ꯁꯤꯗꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯅ ꯆꯦꯜꯂꯒ ꯑꯃꯨꯛ ꯎꯃꯪꯗ ꯄꯨꯁꯤꯜꯂꯒ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯇꯤꯟꯊ꯭ꯔꯣꯛꯀ ꯌꯥꯝ ꯄꯤꯖꯕꯤꯗꯣ ꯑꯗꯨ ꯇꯧꯗꯣꯏꯖꯥꯠꯂꯥ ꯅꯠꯇꯦ ꯍꯦꯂꯣꯏ ꯏꯕꯦꯝꯃ ꯅꯕꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯝ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯈꯤꯕ ꯂꯩꯖꯗ꯭ꯔꯤ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯕ ꯇꯥꯔꯦ ꯃꯆꯥ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯏꯃꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯅꯅꯥꯏꯕꯨꯅꯦ ꯆꯥꯟꯕꯤꯌꯨ ꯏꯕꯦꯝꯃꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯖꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩꯕꯨꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗꯗꯤ ꯄꯨꯁꯤꯟꯕꯤꯒꯅꯨ ꯃꯗꯨ ꯀꯌꯥ ꯐꯕ ꯊꯕꯛ ꯅꯠꯇꯦꯕ ꯏꯕꯦꯝꯃꯅ ꯄꯨꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯏꯊꯟꯇ ꯄꯨꯁꯤꯟꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨꯒ ꯄꯨꯟꯅ ꯍꯦꯛꯇ ꯄꯨꯁꯤꯟꯕꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯥꯅ ꯍꯔꯥꯎ ꯌꯥꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯅꯠꯇꯕꯤ ꯏꯊꯟꯇꯒ ꯄꯨꯕꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯍꯩꯃ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯣ ꯇꯥꯗ ꯅꯆꯜꯗꯤ ꯍꯦꯂꯣꯏꯁꯨ ꯅꯠꯇꯤꯌꯦ ꯂꯥꯏꯁꯨ ꯅꯠꯇꯦ ꯑꯩꯁꯤ ꯃꯤꯅꯤ ꯃꯤ ꯑꯩꯗꯤ ꯇꯥꯗꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤꯗꯨꯅ ꯍꯦꯂꯣꯏ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯖꯥꯎꯗꯨ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯏ ꯍꯣꯏ ꯍꯥꯏꯌꯨ ꯏꯆꯝꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯩꯗꯤ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯍꯦꯂꯣꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯨꯟꯗꯣꯔꯩ ꯅꯣꯛꯂꯒ ꯇꯥꯏꯌꯦ ꯇꯥꯗꯒꯤ ꯋꯥꯁꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯇꯥꯗꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯩ ꯑꯣꯏꯅ ꯂꯧꯔꯣꯗꯅ ꯑꯩ ꯂꯧꯔꯗꯤ ꯁꯦꯜꯁꯨ ꯇꯤꯡꯂꯔꯣꯏ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏꯗꯕꯁꯨ ꯂꯩꯇꯦ ꯑꯋꯨꯟꯄꯣꯠꯀꯤ ꯃꯅꯦꯝ ꯃꯃꯧ ꯈꯠꯅꯕꯗꯨꯁꯨ ꯇꯧꯔꯔꯣꯏ ꯑꯩꯁꯨ ꯌꯥꯝ ꯐꯕꯅꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯈꯪꯂꯛꯀꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯉꯁꯤ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯗꯣꯏꯕ ꯑꯩꯅ ꯍꯤꯔꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯣ ꯅꯥꯞ ꯆꯥꯗꯦꯗ ꯑꯩꯅ ꯍꯦꯛꯇ ꯏꯕꯦꯝꯃꯕꯨ ꯂꯧꯁꯤꯟꯕꯁꯨ ꯉꯝꯃꯣꯏ ꯅꯒꯨꯜ ꯏꯒꯨꯜ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩꯃ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯂꯨꯅ ꯈꯜꯂꯨꯅꯣ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯌꯥꯝ ꯂꯨꯅ ꯑꯃꯨꯛ ꯈꯟꯖꯤꯟꯗꯅꯒ ꯇꯧꯏ ꯁꯦ ꯇꯥꯔꯣ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯀꯨꯟꯗꯣꯔꯩ ꯀꯧꯏ ꯈꯨꯜꯁꯤꯗꯒꯤꯅꯤ ꯏꯃꯥꯗꯤ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯗꯤ ꯂꯩꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥꯒ ꯁꯥꯎꯅꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯊꯥꯗꯣꯔꯛꯄꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯒꯦꯅ ꯆꯪꯂꯛꯄꯗ ꯇꯥꯗꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗꯒꯤ ꯆꯪꯂꯛꯄꯅꯤ ꯑꯩꯗꯧꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯐꯕ ꯅꯨꯄꯤꯗꯤ ꯄꯥꯛꯅ ꯐꯪꯉꯣꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯂꯝꯕꯤ ꯆꯠꯂꯤꯕ ꯀꯅꯥꯗꯅ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯑꯩꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕ ꯃꯤꯁꯨ ꯌꯥꯗꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅꯕꯨ ꯌꯥꯈꯤꯗ꯭ꯔꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯗꯦ ꯍꯣꯏꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯌꯥꯔꯦ ꯑꯗꯣ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯩꯗꯤ ꯏꯃꯨꯡ ꯀꯣꯏꯒꯗꯕꯤ ꯊꯕꯛ ꯍꯩꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯏꯃꯥꯕꯨꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯧꯕꯤ ꯁꯦꯕꯥ ꯍꯩꯕꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯇꯥꯗꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯍꯩꯌꯦ ꯑꯗꯨꯃꯨꯛ ꯍꯥꯏꯔꯨꯔꯒ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯇꯥꯈꯤꯗ꯭ꯔꯅ ꯈꯟꯕꯒꯤ ꯍꯥꯏꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯒ ꯅꯐꯝꯗ ꯆꯪꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯖꯕꯅꯤ ꯇꯥꯗꯅꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯃꯝꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯎꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯩꯁꯨ ꯐꯅ ꯉꯥꯡꯅꯕꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯑꯎꯕ ꯃꯤꯅ ꯀꯩꯁꯨ ꯐꯅ ꯑꯝꯇ ꯍꯥꯏꯅꯕꯤꯔꯝꯂꯣꯏ ꯑꯗꯨꯅ ꯅꯆꯜꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯦ ꯀꯟꯕꯤꯔꯣꯏ ꯍꯥꯏꯁꯦ ꯇꯥꯗꯒꯤ ꯈꯨꯠꯇ ꯂꯩ ꯀꯨꯟꯗꯣꯔꯩꯗꯨ ꯃꯑꯣꯡ ꯌꯥꯝ ꯍꯜꯂꯒꯦ ꯀꯨꯟꯗꯣꯔꯩꯗꯨ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯅ ꯇꯣꯟꯖꯥꯎꯒꯤ ꯃꯥꯡꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯣꯟꯖꯥꯎꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯑꯣꯏꯅ ꯀꯨꯟꯗꯣꯔꯩꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯤ ꯃꯦꯝꯆꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯀꯔꯤꯁꯨ ꯎꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯀꯨꯟꯗꯣꯔꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯤ ꯍꯣꯡꯅꯕ ꯄꯤꯔꯝꯂꯒ ꯃꯆꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯅꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ ꯏꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯏꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯇꯣꯟꯖꯥꯎꯗꯨ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ ꯂꯩ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗ ꯄꯤꯔꯛꯂꯝꯃꯤ
Ima, najabu ngakpi. Naja, imagi mafamdi yamna soikri. Hai, maduna satnaba yaba natenya. Nupisi kadaidagino, mamingna kari kauya, imungna kamdaubano. Kundorei kaubani. Aikoigi khulsidagi, makha pangna laiba khulsidagi. Mapadi laitre hai. Mamaga, maga khak laibani. Imungdi, kamay taubanu khangtri. Kari nga haribasibu nangbo, nupisi hana khangdabra iba nangbo. Hoi, khangdi, ngasi kakta thengnabani. Asi haina haina, nasaigi thaudokto, samlapna tammi. Memsadi, masagi warisi tabada, makokpaiduna phamthai. Aidi loiredana. Migi mangsida, aidi sikibani hena phare, imagi bungo, nang si uthokna su pangida. Mina laina sana birene nangdi. Imana di isasya, khara singlaba mali khaluri basidi, uthokna lalamedana. Hausi puaibu, karino haibani da tawdori base. Ima, najabu ngakpi. Nasaso, wakhal khanthautri. Yari sang, nangi kada. Hausi ti kari upai lay. Migi masasya, nang napuraklabanina, luhongba taridana. Nang si uthokna su pangida imagi bungo. Asumna numisi mahukre mathangi numitta memsana laikai ki ahal ahum mari nektuna pau haidokpa tharami. Kundoregi mamasu matang saringai mamabu thazaurage khanduna nongmanini matungda luhongna warep laurami. Asumna kundorega tonjawgadu athubada luhonglammi. Luhongba nong hek nganbaga kundoregi lamchat sajat pumba mama masana khanglami. Memsadi khaluraga pendabana sum henjilakle. Migi mamangda ikai haiduna yana basinduna leirakpana tha ani hum haujinkri. Adubu kundoregi maong mataudi ahongba karisu leiramde. Manemgi seba phauba tauramde nong hek nganbadagi thokraga numit taraba kanda mayumda hanjilakpani. Asumna taubasi memsana taudunaba kayarak nganglabani adubu yaba kauba leiramde. Ngasidi wasap sabi mangangnagi khanduna mamaw halakpa ngairammi. Kundorei sumonda yam nungaina isay ngangduna sanglai. Hai, nangaiko. Ngasidi wasap sabi mangang nakisi. Kundorei su sap leptuna lay aduga manemdu onkhatlaga yengi memsasu wa makha taraklammi. Nang aina haribu wase taroi khalabro ha. Mawa ma oiraga nangna satlibli sajatto karamba imungda satnage. Nanemna puroibagi seba tawni su khangdaba imungi thabak ama tawni su khangde. Nangbu karisu takpi tabiraktabro angangi semdoksani haidana khalubani. Nangdi nongmagi sum henjilaklenya. Kainay mana haibiridubo. Ay sibo yumsigi minay oyna ubirabra. Maungna imungi thabak loina tawni haiba laybra. Noibu nakong nakutu tiekbro, namitangbro. Ayna kaidobagi seba tawdiba. Noina aygi seba tawbirabra nongmata. Ngamjadi nasana ngamnaba loina hotnaw. Aysu aygi thokpa layrisini. Kundoregi wangangdu tabada memsadu sauman khibana kallaba sapu amaga loinana kundoregi mamaida kupakna tharami. Kundorei namu manemu phugi tawba kanda tonjauna kundoregi makuttu kanthoraklammi. Nupi nang kharadi helabani. Aina su wa ngangloi haidana ngangdabani. Nang ngasidagi yumsi leiba yar. Nang yak lakpadagi ingna sikna leisarambe imungsi kangkhong saiba imung haibdu oirabani. Sakrusa nasaktu yengingdi. Leibiroigi noigi yumsi leibidaw minati ai. Asi hairamlaga phet haidoklaga satri. Thenglam matamduda mapamda thunglari kundorei na wari pumba libadagi khangli. Masagi asoibaduna maram oiraga tonjawki manakta sattuna masabu lausinbiyu haibasu ngamdri. Masagi wakhalna kahattuna mamadusu anabu oibana matam khara leiramlaga punsi lomkirammi. Kundoreisu mama hek leikhidabadagi magi punsida ahongbadana pik thalami. Laikai miyamna magi maramda thina ngangnarammi. Mapal thokpa phauba ngamlamde. Aduga tonjawgi imungdi hanagum mara tapna mama masa anidu tungsi sanana hingminarami.